Plan cross the Leikhdirabi, Nganthoi Sharma Kongbrailatpam, amasung Namlunthem Singson gi, thawai yaodraba Hakchang, Bir Tikendrajit International Airport tagi, okpa amadi, aroiba mathou mangam pangthokpada, meeyam Saruk Yabiyu amadi, mateng pangbiyu haina, COCOMI tourakli. COCOMI gi IPR subcommittee convener, Leikhdirabi thawai Gerald amana hai. Nganthoi Sharma Kongbrailatpam amasung Namlunthem Singson na Leikhdirabi, Manipur pumbana awab fungdunari. Landam asigi meeyam na Leikhdirabi ani asigi thawai mirada mapugi nakta ingna chingna layuna bamairak katuna thauniri amade imong manungna thengna horiba awabadasu amatta oina saruk yade Leikhdirabi anige imong manunga paw faunabada Nganthoi Sharma Kongbrailatpam amasung Namlunthem Singson gi thawai yaodraba Hakchang adu masak thangdoknaba DNA matching tawri amade hek khangbaga Hakchang sing adu Manipurda puraklagani haide maram aduna Leikhdirabi anige Hakchang na Imphal gi Bir Tikendrajit International Airport yorokpada meeyamna oktuna amade aroiba mathou mangam pangthoknaba honabada meeyamna mateng pangbiyu COCOMI nasu pangbaya mateng khudingwak pangnaba sem sadun leide Leikhdirabi Nganthoi Sharma Kongbrailatpam amasung Namlunthem Singson gi thawai miralda mapugi nakta ingna chingna layunaba amatta oina thauni minasi haina su Gerald asina makha tana fongdorakle